ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ꯫ ꯈꯥꯛꯄ ꯂꯥꯎꯕ ꯃꯔꯛ ꯑꯗꯨꯗ ꯅꯤꯔꯃꯂꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯣꯡꯈ꯭ꯔꯥꯛ-ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯋꯥꯈꯜ ꯈꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯆꯟꯆꯟꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯟꯅ ꯇꯥꯔꯤꯕ ꯅꯣꯡ ꯑꯗꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯥꯡꯒꯣꯜꯗ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯔꯒ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕ ꯅꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯒ ꯍꯧꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯂꯩꯃꯤꯟꯅꯈꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯤꯔꯃꯂꯥ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯔꯃꯂꯥ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯤꯟ ꯆꯠꯃꯤꯟꯅꯈꯤꯕ ꯋꯥꯃꯤꯟꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡ ꯊꯃꯣꯏ ꯄꯨꯕ ꯌꯥꯗꯦ꯫ ꯅꯤꯔꯃꯂꯥ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ꯫ ꯅꯤꯔꯃꯂꯥ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯆꯨꯔꯤ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯥꯏꯐꯦꯠꯇꯤ ꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯣ ꯅꯣꯏꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯤꯔꯃꯂꯥ ꯑꯈꯥꯛ ꯑꯔꯥꯎ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯀꯤꯗꯕꯒꯨم ꯇꯧꯔꯤ꯫ ꯈꯥꯛꯂꯤꯕ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯉꯥꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯥꯛꯊꯦꯛꯇꯨꯅ ꯍꯥꯠꯄꯤꯔꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯋꯥꯏ ꯆꯥꯛꯅ ꯃꯍꯥꯛ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯀꯞꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯔꯃꯂꯥ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ꯫ ꯃꯐꯤ ꯃꯔꯣꯟ ꯄꯨꯡꯆꯣꯠ-ꯆꯣꯠꯄ ꯃꯈꯩ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨ ꯐꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯒꯝ ꯆꯠꯈꯤꯕꯗꯣ ꯅꯤꯔꯃꯂꯥꯅ ꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯃꯂꯥꯅ ꯆꯟꯆꯟ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯒꯝ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ꯫ ꯅꯤꯔꯃꯂꯥ ꯌꯥꯝꯅ ꯀꯟꯅ ꯆꯟꯆꯟꯕꯨ ꯇꯥꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯏꯟꯅꯔꯛꯂꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯅꯤꯔꯃꯂꯥ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯨꯝꯗ ꯃꯍꯥꯛ ꯍꯟꯖꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯁꯟꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯍꯧꯗꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯍꯥꯛ ꯃꯊꯃꯣꯏ ꯆꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯣꯡ ꯀꯟꯅ ꯈꯥꯛꯈꯤꯕꯒꯤ ꯃꯈꯣꯜꯗ ꯅꯤꯔꯃꯂꯥ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯍꯥꯛ ꯇꯨꯝꯁꯨ ꯇꯨꯝꯗꯅ ꯃꯪꯂꯥꯛꯅꯔꯤ ꯈꯜꯂꯗꯨꯅ ꯅꯤꯔꯃꯂꯥ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯇꯣꯝꯇ ꯄꯪꯌꯦꯡꯗ ꯌꯦꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯅꯤꯔꯃꯂꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯖꯜꯂꯛꯂꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯇꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯃꯌꯥꯝ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯆꯟꯆꯟꯕꯨ ꯊꯤꯔꯝꯕꯗꯣ ꯇꯞꯅ ꯃꯌꯦꯡ ꯇꯥꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯟꯆꯟꯕꯨ ꯊꯤꯕꯤꯅꯕ ꯃꯤ ꯏꯌꯥꯎ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯔꯃꯂꯥꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯆꯟꯆꯟꯒꯤ ꯃꯁꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯃꯪꯒꯤ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫
मधु ताबद निर्मला ज्ञान मांगखिदुना मसादो फुंबुंगनखिदुना लाइमाइदा हाइथख्री मयाम चेंसिल्लक्तुना महाकपु वखल तारकनबगिदमक्ता होनखी मसिगी मतुंग निर्मलाना वखल तारकपदा महाक फमुंग अमता हिपलगा लेरमखी मयाम पुनमक्सु या लांगदुना लेरमी निर्मलादा वफम पुनमक तमली नहाके नचानुपी चंचन उमंगी मयाई मक्तदा महाक सीदुना लेरमली महाकी थवाई याउद्रबा हक्चांग अदुना नहाकपु खौरांगना ngaiduna लेहौरी हाइबा पावदु ताबदा निर्मला तेंथा कपली मसिगी मतुंग हौजिक्ति खुंजासिंग अदुगा लोइनना चंचन की थवाई याउद्रबा हक्चांग अदुना लेरिबा मफम मदुदा पुन्ना लाकमिनरी मदो उमंगदा सा कापस सत्पा अंगांगसिंगना थेंगरकपदगी पावदो तमलकलिबनी असमना तौदुना चंचन की थवाई याउद्रबा हक्चांग अदु मयामना तौदुना कुफांग चंदुना पोरकले मदुगी मतुंगदा हौनबी मतुंगिना चंचन की मथौं मंगम पांगथोखी अदुबु चंचन मतौ करमना उमंग अदुता सिरमलिबनो हाइबदुदी कनानासु खंगनद्री थीबा याबा थिगतखी अदुबु अदुमक फंगखिद्री निर्मला महाका मचानुपीगा खतंग लैबनी महाकी मपुरोइबा नौना नोंगाख्रे मरम अदुना चंचन अमति निर्मला ममा मचादो सेगा माइगा तानरगा नुंगाइना लेजबनी चंचन इंखलक मतम ओइबगी सक्ता चुदा वाती मसक मतौ फजबा इंग तप्पा अदुमक्तना महाकी येक्नबा मसिंग यामी महाकपु पामजबा कलकजबा मियोई कयाना महाकपु फानबा तखोनदुना लेरिबनी आसुमना मतम खरा असुम हौख्रबदा चंचन मफम मरांग खंगदना मांगखिबनी अदुगदी हौजिंगना अमु महाकी थवाई याउद्रबा हक्सांग ओइना फंगलिबनी तौरिबा मयामसिंग असिदा निर्मला यामना पेंजखिदी मखोइबो कना लैति खलदुना उथित थवोइद्रिबनी हाइदुना मथवा यामना चाकचखी मसिदगिदी निर्मलाना करिगुंबा खरदि तौरगे खलदुना मचानुपीगी लमन सिंगनबगिदमक्ता महाक सेम साबा हौरख्रे नोंमगी नुमितनी निर्मला महाक अमुब फिजोर ngakta setuna मचानुपीना तारगा लेरंबा उमंग अदुगी मनुंगदा चंगसिलकली मतमसी नुमित चपजुंगबा मतमनी नुंगसानसु सेट काइना सारिबनी मी पुनमक ओलांग ओनसाउनै हाइदुना माना थोकपा उखा वखादा लेनबा मतमनी अदुबु निर्मलादी आमुब फिजोल ngakta सेचिलदुना मचानुपीबु सीदुना तारगा लेरंबा उमंग अदुगी मयाई अदु मकदा चंगसिलकली असुमना चंगसलकलबा मतुंगदा निर्मलाना मचानुपीना तारगा लेरंबा जगा अदु मकदा चंगसिलक्तुना फमलरी मफम अदु यामना सोंगजल्ली मचानुपीना तादुना लेरंबा मफम मदो यामना का हेनसु सोंगजल्ली मसिगे मतुंग निर्मला चंगसलकलगा मफम मदुदा फमलगा महाक तेंथाना ओइना कपली मदुगी मतुंगदा महाकना मुरुम करिनोम सोनख्रे अदुमना महाकना मुरुम हेक सोनबगा मफम अदवाइदा करिनो खंगदबा मुसिन मुबा मतुम अमा थोरकले मदो निर्मलाना तपना लौसिलगा महाकना पोरकपा अंगांगबा अदुगा अमुबा मचु अनिसि लांगबा खाव अमता तपना योमसिंदुना महाक मयुम तमना पुरगा लाकले असुमना महाकना महाकी फी अदुना योमसलगा खाव अदुगी मनुंग यावरिबा पोट अदु तुमिना कना खंगंदना पुरगा लाकना मयुम योक्सलकले मयुम हेक चौरकपददी महाकी युम अदुदा मियोई खरा लेरमी मियोईसिंग अदुना कदाय चलुरिबनो इबेमा हाइदुना हंगकपदा निर्मलाना थबक अमखक चलुबनी हाइदुना खुम्मी मसिगी मतुंग निर्मला इमुंगदा चंख्रे अदुगा महाना पोरकलिबा पोट अदु मफम चाना थनमलबा मतुंगदा मपानदा थोरक्तुना मयाम लाकपिबबु करिगी ओइरबनो हाइदुना हंगी मतम अदुदा लाकलिबसिंग अदुना इबेमा चंचन की महाकी मिसी अदुगी मतंगदा अखोइसु थिगतपा याबा थिगतपनी अदुबु फंगद्रबनिना करिदी उपाय लेरी अदुना अखोइ करी तौसिगे थिगतपसी तोक्लसिरा हाइबदु इबेमदा हंगबा लाक्चरिबनी थिगतपसी तोक्लसि हाइरगदी इबेमना अखोइदा हाइबिरो अखोइसु मतम मांगना सुम थिदुना लेबसी अखोइसु वासलकले अदुमना हाइरकपदा निर्मलाना थोख्रबदी थोख्रे करम तौनी
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯈꯤꯕꯅꯅꯤ꯫ ꯐꯔꯦ, ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯠꯂꯤꯕꯁꯤꯡ ꯑꯗꯣ ꯊꯤꯒꯠꯄꯤꯔꯨꯔꯒꯅꯨ, ꯇꯣꯛꯂꯣ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯐꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ, ꯑꯗꯨꯕꯨ ꯉꯍꯥꯟ ꯃꯈꯩ ꯊꯤꯕ ꯌꯥꯎꯔꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯃꯟ ꯈꯖꯤꯛꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯃꯂꯥꯅ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯤꯔꯃꯂꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯋꯥꯃꯟ ꯈꯔ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯃꯂꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯐꯪꯅꯅꯕ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯄꯩꯁꯥ ꯄꯥꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯗꯀꯣ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯧꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯒꯣꯄꯥꯜ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯣꯝꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯤ꯫ ꯀꯃꯥꯏꯅꯕꯨ ꯈꯪꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯕꯤꯅꯕ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇ ꯊꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯠꯂꯛꯂꯕꯗꯤ ꯁꯤꯖꯒꯦꯗꯅꯤ꯫ ꯀꯔꯤ ꯀꯥꯟꯅꯩ? ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯂꯕꯗꯤ ꯆꯟꯆꯟꯗꯨ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕ, ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯇꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯤ ꯎꯁꯤꯠꯇꯕ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯇꯦꯟꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯝꯅ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯍꯩ, ꯑꯗꯨꯒꯤ ꯋꯥꯗꯨ ꯁ꯭ꯋꯥꯏꯗꯅꯦ ꯆꯕꯦꯡ ꯉꯥꯡꯒꯅꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯐꯔꯦꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩꯈꯣই ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯍꯦꯛ ꯈꯪꯂꯛꯄꯗ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯣꯝꯕꯨꯡꯅ ꯑꯦꯔꯥ, ꯑꯩꯈꯣꯏꯅ ꯑꯗꯨ ꯃꯌꯥꯝ ꯇꯥꯅꯅꯕ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯉꯝꯗꯣꯔꯤꯒꯦ? ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯂꯕꯗꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯀꯝꯗꯧꯕ? ꯃꯃꯥ? ꯃꯃꯥꯗꯨꯅꯕꯨ ꯀꯩꯗꯧ ꯉꯝꯒꯅꯤ? ꯃꯊꯃꯣꯏꯗꯨ ꯄꯣꯔꯣꯛ ꯆꯥꯛꯅ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯨ꯫ ꯃꯃꯥꯗꯨ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯀꯅꯥꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯃꯆꯦꯡ ꯆꯥꯔꯒ ꯍꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯣꯏ, ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯈꯔꯗꯤ ꯆꯦꯛꯁꯤꯟꯁꯤ꯫ ꯑꯗꯣ ꯃꯊꯪꯒꯤ ꯇꯥꯔꯒꯦꯠꯁꯤꯅ ꯀꯅꯥ ꯇꯧꯁꯤ ꯍꯥꯏꯕ? ꯉꯥꯏꯈꯣ, ꯍꯧꯖꯤꯛꯇ ꯐꯣꯡ ꯁꯥꯅ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯃꯁꯤ ꯈꯔ ꯏꯪꯊꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯈꯤꯗꯦꯗꯅ, ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯦ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕꯅꯤ ꯀꯩꯅꯣ? ꯑꯁꯨꯝꯅ ꯒꯣꯄꯥꯜ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯣꯝꯕꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨ ꯊꯛꯇꯨꯅ ꯃꯈꯣꯏ ꯂꯥꯡꯊꯣꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯔꯃꯂꯥ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤꯗꯃꯛ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯄꯣꯠ ꯑꯗꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯊꯧ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯁꯨ ꯇꯥꯒꯗꯧꯔꯤꯕꯔꯥ ꯀꯔꯤꯅꯣ ꯑꯣꯝꯆꯥꯛ ꯆꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯅꯤꯔꯃꯂꯥ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯐꯖꯔꯕ ꯂꯥ ꯑꯄꯥꯛꯄ 3-4 ꯊꯥꯔꯤ꯫ ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯩꯇꯥꯟ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌా ꯑꯃꯁꯨ ꯃꯍꯥꯛꯅ ꯆꯩꯈꯥꯏꯗꯨꯅ ꯊꯝꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕ ꯃꯩꯇꯥꯟꯁꯤꯡꯒꯤ ꯃꯀꯨꯝꯅ ꯄꯨꯡꯃꯨ ꯃꯨꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯔꯃꯂꯥꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯂꯥꯏ ꯄꯨꯝꯅꯃꯛꯇꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ
ꯅꯤꯔꯃꯂꯥꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯧꯍꯨꯝ ꯀꯌꯥ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯃꯂꯥꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯞꯅ ꯊꯥꯗꯩ꯫ ꯑꯗꯨꯝꯅ ꯍꯦꯛ ꯊꯥꯗꯈꯤꯕꯒꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯥꯛꯁꯪ ꯑꯗꯣ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯔꯃꯂꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ, ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯔꯃꯂꯥꯒꯤ ꯃꯃꯥꯡ ꯑꯗꯨꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯔꯃꯂꯥ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯃꯃꯥꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯃꯂꯥꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯅꯣ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯃꯂꯥꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯤ ꯆꯟꯆꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯆꯟꯆꯟ ꯃꯃꯥꯗꯣ ꯂꯧꯕꯨꯛꯇ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯂꯒ ꯊꯝꯒꯦ ꯈꯜꯂꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯟꯆꯟꯕꯨ ꯌꯥꯝꯅ ꯂꯛꯅꯈꯤ꯫ ꯅꯍꯥꯛꯇꯤ ꯆꯥꯎꯔꯛꯂꯕꯅꯤꯅ ꯅꯁꯛ ꯅꯇꯧꯒꯁꯨ ꯌꯥꯝꯅ ꯐꯖꯔꯛꯂꯦ, ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯤꯡꯉꯤꯗ ꯍꯥꯏꯗꯨꯅ ꯂꯛꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯅꯈꯣꯏꯒꯤ ꯅꯆꯟꯅꯆꯦꯁꯤꯡꯗ ꯑꯗꯨꯃ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯩꯀꯥꯏꯒꯤ ꯅꯆꯟꯅꯤ ꯈꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯕꯨꯡ ꯆꯟꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯆꯟꯆꯟꯅ ꯒꯣꯄꯥꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜ ꯈꯨꯗꯛꯇ ꯈꯪꯁꯥꯎ ꯁꯥꯎꯈꯤꯗꯨꯅ ꯆꯟꯆꯟꯕꯨ ꯐꯥꯗꯨꯅ ꯃꯈꯣꯏꯅ ꯄꯨꯈꯤ꯫ ꯃꯇꯝꯗꯨ ꯂꯧꯕꯨꯛ ꯂꯧꯁꯤꯟ ꯀꯨꯅꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕꯗꯨ ꯎꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯆꯟꯆꯟꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯎꯃꯪꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯟꯆꯟꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯟꯆꯟꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯂꯕꯗ ꯆꯟꯆꯟꯒꯤ ꯃꯃꯥꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯆꯟꯅ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯒꯦ, ꯑꯗꯨꯒ ꯏꯃꯥꯁꯨ ꯃꯈꯣꯏꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯂꯣ꯫ ꯃꯈꯣꯏꯗꯤ ꯂꯥꯏꯔꯩꯕꯥꯛꯇ ꯇꯥꯏꯕꯪ ꯁꯤꯟꯕ ꯃꯄꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯆꯩꯔꯥꯛ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯔꯃꯂꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯇꯣꯛꯂꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯡꯍꯜꯂꯒ ꯀꯔꯤꯒꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯒꯅꯤ? ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯕꯅꯤ, ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯔꯃꯂꯥ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯆꯟꯅ ꯑꯩꯗꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯕ ꯉꯝꯂꯔꯣꯏ, ꯑꯩꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯟꯈꯤꯒꯦ ꯇꯧꯔꯛꯄꯗ ꯅꯤꯔꯃꯂꯥꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯈꯔ ꯑꯁꯤ ꯇꯧꯔꯝꯈꯣ, ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯝꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯒꯤ ꯁꯤꯔꯕ ꯃꯇꯨꯡ ꯊꯋꯥꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯞ ꯄꯨꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯅꯤꯔꯃꯂꯥꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯔꯃꯂꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯍꯥꯛꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯔꯃꯂꯥ ꯆꯞ ꯆꯨꯡꯅ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯆꯟꯆꯟꯅ ꯊꯕꯛ ꯑꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯃꯂꯥꯅ ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯆꯩꯔꯥꯛ ꯄꯤꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯌꯥꯒꯗꯕꯅꯤ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯅ ꯑꯣꯏꯅ ꯑꯩꯕꯨ ꯈꯥꯝꯖꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯄꯨ ꯅꯪꯒꯤ ꯅꯁꯥꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯍꯥꯏꯕꯗꯨ ꯄꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯔꯃꯂꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯆꯟꯆꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯑꯩꯗꯤ ꯃꯈꯣꯏꯗ ꯂꯃꯟ ꯈꯨꯝꯕ ꯑꯝꯇ ꯄꯥꯝꯗ꯭ꯔꯤ, ꯑꯩꯍꯥꯛ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ
ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯔꯃꯂꯥ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯈꯥꯏꯕ ꯊꯨꯒꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯔꯃꯂꯥ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯨꯡ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯒꯤꯁꯨ ꯂꯥꯏꯕꯛꯇ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯑꯩꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯇꯝꯂꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯤꯡꯂꯤꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯅꯗꯤ ꯈꯛꯇꯣꯛꯂꯣꯏ ꯈꯜꯂꯗꯨꯅ ꯅꯤꯔꯃꯂꯥ ꯉꯁꯤꯒꯤꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯅꯤꯔꯃꯂꯥ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ꯫ ꯃꯥꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯈꯔꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯁꯨ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯅꯤꯔꯃꯂꯥꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯄ ꯃꯇꯝꯗ ꯒꯣꯄꯥꯜ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯌꯨꯝꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯦꯡꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯤꯔꯃꯂꯥꯗ "ꯏꯅꯦ ꯏꯁꯤꯡ ꯁꯣꯛꯂꯣꯏꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯃꯂꯥꯗꯤ ꯁꯥꯎꯅꯤꯡꯃꯟꯈꯤꯕꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯌꯨꯝꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯒꯤ ꯀꯣꯜ ꯑꯗꯨꯅ ꯂꯪꯁꯤꯟꯗꯨꯅ ꯇꯥꯟꯅꯗꯨꯅ ꯊꯣꯝꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯒꯣꯄꯥꯜ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯕꯨꯡ "ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯆꯥꯅꯨꯄꯤ ꯁꯤꯈꯤꯕꯗꯒꯤ ꯉꯥꯎꯔ ꯃꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯅꯤꯔꯃꯂꯥꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯃꯂꯥꯅ "ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯥꯠꯈꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ "ꯌꯥꯔꯦ ꯃꯗꯨ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯕ ꯄꯣꯠꯅꯤ꯫ ꯀꯗꯥꯏꯗ ꯍꯥꯠꯈꯤ ꯅꯪ ꯎꯍꯧꯕ꯭ꯔꯥ ꯍꯪꯂꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯈꯨꯝꯒꯅꯤ? ꯌꯥꯔꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯔꯃꯂꯥꯕꯨ ꯑꯉꯥꯎꯕ ꯇꯥꯍꯟꯗꯨꯅ ꯇꯣꯛꯈꯤ꯫ ꯅꯤꯔꯃꯂꯥꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯂꯕꯅꯤꯅ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯋꯥꯔꯤ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯅ ꯅꯤꯔꯃꯂꯥꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯔꯃꯂꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯈꯨꯇꯨꯝ ꯁꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯒꯣꯄꯥꯜ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥ ꯈꯟꯅꯩ꯫ ꯃꯇꯧ ꯀꯔꯝꯅ ꯅꯤꯔꯃꯂꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯟꯆꯟꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ "ꯅꯤꯔꯃꯂꯥ ꯍꯥꯏꯕꯤꯁꯦ ꯃꯍꯥꯛꯁꯤ ꯅꯍꯥꯟꯋꯥꯏ ꯃꯥꯏꯕꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯈꯪꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯗꯨꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯗꯣꯔꯤꯒꯦ? ꯈꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ꯫ ꯉꯁꯥꯏꯁꯨ ꯃꯥꯕꯨ ꯑꯉꯥꯎꯕ ꯇꯥꯍꯜꯂꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯟꯈ꯭ꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯎꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯑꯉꯥꯎꯕ ꯇꯥꯍꯜꯂꯒ ꯇꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗꯕꯗꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯄ ꯃꯤ ꯑꯣꯏꯅ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕ ꯇꯥꯍꯜꯂꯒ ꯇꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯅꯣꯛꯂꯤ꯫ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯒꯣꯄꯥꯜ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯕꯨꯡ ꯀꯔꯤꯅꯣ ꯑꯍꯥꯎꯕ ꯑꯃꯇꯪꯗꯤ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯣꯡꯕ ꯊꯥꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯐ꯭ꯔꯥꯝꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯐ꯭ꯔꯥꯝ ꯑꯁꯤꯁꯨ ꯉꯥꯒ ꯏꯌꯣꯛ ꯌꯣꯛꯄ ꯅꯠꯇꯦ꯫ ꯆꯨꯝꯅ ꯃꯈꯣꯏꯅ ꯊꯛꯄ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯛ ꯊꯝꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯐ꯭ꯔꯥꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯡꯗꯨꯅ ꯆꯥꯅꯅꯕ ꯇꯧꯔꯤ꯫ ꯁꯣꯝꯗꯗꯤ ꯅꯤꯔꯃꯂꯥ ꯃꯆꯥꯅꯨꯄꯤ ꯆꯟꯆꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯁꯤꯟꯊꯥ ꯈꯔ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟ ꯅꯤꯔꯃꯂꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯏꯌꯥ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯔꯃꯂꯥꯅ ꯅꯝꯐꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯟꯆꯟꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌా ꯊꯥꯖꯤꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯄꯥꯞ ꯄꯨꯝꯅꯃꯛ ꯅꯤꯔꯃꯂꯥ ꯑꯩꯅ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯔꯃꯂꯥꯅ ꯆꯟꯆꯟꯕꯨ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯒꯣꯄꯥꯜ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯕꯨꯡ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕꯒꯤ ꯋꯥꯔꯤ ꯍꯧꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯛꯇꯦ꯫ ꯑꯗꯨꯁꯨ ꯆꯟꯆꯟ, ꯀꯕꯤꯇꯥ, ꯃꯨꯍꯤꯅꯤ ꯑꯃꯗꯤ ꯂꯩꯔꯥꯡꯒꯤ ꯃꯐꯝꯗ ꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯉꯣꯟꯗꯁꯨ ꯊꯣꯛꯍꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨꯡꯅ "ꯊꯕꯛ ꯑꯗꯣ ꯀꯨꯏꯊꯕ ꯀꯥꯟꯅꯗꯦ꯫ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯍꯦꯛꯇꯃꯛ ꯇꯧꯁꯤ" ꯍꯥꯏꯔꯛꯂꯤ꯫ ꯒꯣꯄꯥꯜꯅ "ꯉꯥꯏꯈꯣꯗ,
ngarang ngahanda thodok ama thokibagi phong phong saduna leiri aikoina haina khiba taine tha mari mari leiraga tawse dana hawjik yengu amuk tawsluba matamda kari wani na koi khangba ngambro adumna hairakpada yumbungna hoi kadai dagi tha mari nu ne sahi phajilaklabani ne ngauri bhai tawradana leiramo ai mapan da thogi ge asumna hairaga yumbung mapan thoki matamadu da gopal amade ningthemna kanare thabak to hayema hekta pangthoknaba tawsi ai ne matam mangkhan ba pamdi asumna ningthem amadi gopal wari sanari ngai yumbung du jamna kana lawkhibagi khonjel lama tai matam maduta gopal amadi ningthemna karino masina mukana lawrliba sina haiduna makhoyani phuhagutuna parapara mapanda tholi matam maduda yumbung do hairang changakli matam madu ningthemna kariyo nangna uji koilaw lawkhriduna haiduna halakpada yumbungna karino aidi lawkhidena nabani bu ngorabro la adumna harakpada gopalna hai karan tawnu aseng menang lawkhibro lawdawdabro adumna harakpada yumbungna lawkhidi haibeni noidubu kedobagi aina lakna gadoribano masak matau fajaba lesabini haibusunati adumna hainari ngai amukasu nupi amani yamna kanna lawkhibagi aduga tengthana oina kappagi khonjal taba haurakhi adumna tarakpaduta gopal ningthem amadi yumbung karino ne ngasigi mawong asibo nupi makablibasina kedoraba jano masu akhoi gumba mi thingraba jalo haiduna hainari matamadu ningthemna khungul lerusi kadai danu yengusi tanja charabati aikhoi su kari karino kharati phangobu yaidana haiduna koithi thirakli asomna makhoina phramadutta koithi thiba matamadutadi karisu phangde nakal amada chatlagana nakal amadagi kappagi khonjal tari khonjal adugi maikai romda chatluragana atopa maikai amarom da tari asomna khonjal damak taba aduga ubadi suphang phangdabaduda makhoi manaba ahumna masidi mawonga mani pungsu nipan mapan hen khiduna haujikti tara phawa tasalaklami masai aikoina pulingai matam adutadi pung nipan khradang henda ngai horibani aduga pung tara tadun leiramle thienge chalasi hairi matam aruda gopalna yumbungta nangbo yamna kirabro ngasi tani hei nangna kibagi mawu utpa aidi kide nabani chake su chatkro aidi ngasi pharmacy da hingle ogani hairi matam aduta ningthem amati yumbungna hai karan tawranu chalase lao tariba khonjal se samchamba khonjal mandi aikoina langaduna hatkhaba thawai mirel singaduna laktuna aikoida chairak pirakadoribra kainoma tawri adumna hairi ngai nupi ama makhoi tamna chenselai nupi ado yengbada asuki matik phajai madamaduta makhoi ahumna ibema kaidore nangdi aikoi tamna chensilaklibadi asumna hairakpada nupi macha aduna sor thabet honduna dada khoi aibung takanbiyo makhoi mioi khana aibu phagadabage tanarakli karana na aikhoi ahum leiringaida karana ka tawdiba ibema karimta khalunuko karim karuno aikhoi leiri asumna hainari ngai nupi adubu tanarakpa miyoini haidana kanamata lakhidi ngehak leiraga gopal ningthem amadi yumbung makhoi ahumna nupi aduda nangbu kadai dagino nayum phawba thinbiramlagi hairi matamaduda nupi aduna hoi yaye thinbirammo aisu thabaga machatpata thengdokhibadagi makoina aibu phaduna puribani haiduna wari lirakli masidagidi gopal ningthem amadi yumbungna lao thinbiramlagi haiduna nupi adubu thilakli asam lakpana haujikti umangi lambi odomda laklei gopal ningthem amadi yumbung nupi aduda munna yengli umangi lambi romdaga lakpaga makoigi phattapa wakhalado khanba haurakli matamaduta gopalna ibema noigi yumjibu umung manungda sabro asumna hairakpada nupi aduna hoi umung manungda sabani khangpok sangni haiduna tamli matamaduta gopalna chinanaw kaya suba namingna kari kauba kari honariba nokhoi singdo ahalaman singna kayamna ha oiriba haiduna hangakli matamaduda nupi aduna mahak matomtani ima baba su loina mahanuri makhoi di chaisu yaurabadi chatpa ngamdre haiduna pangtamda tamlakli gopal ningthem amadi yumbung nupi adugi magi wari taraba matungda
ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯈꯪꯂꯛꯂꯔꯣꯏ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯤ ꯃꯁꯤꯗꯒꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯅꯌꯥꯝ ꯁꯥꯡꯅ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯕꯨꯡꯅ ꯑꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛꯇ ꯃꯥꯕꯨ ꯁ꯭ꯋꯥꯏꯗ ꯅꯪꯒ ꯆꯠꯃꯤꯟꯅꯕꯗꯥꯏꯅꯦ ꯒꯣꯄꯥꯜꯅ ꯍꯣꯏꯔꯤ ꯑꯩꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗ ꯈꯪꯗꯦ ꯀꯔꯝ ꯆꯠꯈ꯭ꯔꯃꯣ ꯈꯪꯍꯧꯗ꯭ꯔꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯌꯨꯝꯕꯨꯡꯒꯤ ꯃꯁꯥꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯅꯥꯄꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯇꯤꯡꯈꯪ ꯇꯤꯡꯂꯥꯡ ꯃꯔꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯒꯣꯄꯥꯜ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯕꯨꯡ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯌꯨꯝꯕꯨꯡꯗꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯑꯁꯨꯝ ꯀꯟꯅ ꯂꯥꯎꯔꯒ ꯆꯤꯡꯈꯤꯕꯗꯨꯗ ꯒꯣꯄꯥꯜ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯌꯨꯝꯕꯨꯡꯕꯨ ꯀꯟꯒꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯅꯕ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯕꯨꯡ ꯃꯍꯥꯛꯄꯨ ꯆꯤꯡꯂꯤꯕꯗꯣ ꯈꯪꯊꯥ ꯊꯥꯗꯣꯛꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯃꯁꯥ ꯄꯨꯝꯅꯃꯛ ꯅꯥꯃꯟꯈꯤꯕꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯑꯃꯝꯕ ꯎꯃꯪ ꯑꯗꯨꯗ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯤ ꯒꯣꯄꯥꯜ ꯑꯃꯗꯤ ꯅꯤꯡꯊꯦꯝꯗꯤ ꯃꯈꯣꯏ ꯂꯝꯕꯤ ꯌꯧꯔꯗꯨꯅ ꯍꯩ ꯍꯧꯖꯤꯛꯀꯤꯗꯣ ꯃꯑꯣꯡ ꯑꯃꯅꯤ ꯌꯨꯝꯕꯨꯡꯗꯣ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯗ ꯇꯥꯛꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯂꯩꯀꯥꯏ ꯃꯤꯗ ꯇꯥꯛꯂꯒ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯃꯊꯪ ꯈꯪꯅꯕ꯭ꯔꯣ ꯌꯥꯔꯦ ꯌꯨꯝꯕꯨꯡꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯃꯥꯏ ꯈꯪꯖꯔꯅꯤ ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯌꯨꯝꯗ ꯍꯜꯂꯨ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯣꯄꯥꯜ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯌꯨꯝꯕꯨꯡꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯃꯍꯥꯛ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯟ ꯁꯥꯔꯗꯨꯅ ꯆꯠꯂꯤ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯦꯒꯥꯏꯕꯗ ꯅꯠꯇꯅ ꯎꯟꯁꯥ ꯐꯥꯎꯕ ꯇꯤꯡꯈꯪ ꯆꯩꯇꯦꯛ ꯆꯔꯥꯡ ꯃꯌꯥꯝꯅ ꯊꯤꯟꯗꯠꯄꯒꯤꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕꯅꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯗꯗꯥ ꯀꯌꯥꯝ ꯀꯟꯅ ꯁꯣꯛꯂꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨꯡꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯋꯥꯏꯅꯣ ꯅꯪ ꯕꯨꯠꯂꯥ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯍꯧꯅ ꯅꯣꯛꯂꯛꯂꯤ ꯑꯗꯨꯒ ꯅꯍꯥꯟꯋꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯖꯤꯛꯅ ꯅꯍꯥꯛꯅ ꯑꯃꯨꯛ ꯑꯩ ꯀꯤꯔꯕ ꯅꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯈꯤꯕ ꯑꯩ ꯀꯕꯤꯇꯥꯅꯤ ꯍꯥꯏꯔꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨꯡꯅ ꯀꯕꯤꯇꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯊꯕꯛꯇꯣ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯅꯤꯁꯥ ꯄꯤꯖꯕꯗꯒꯤ ꯑꯩ ꯉꯥꯎꯔꯤ ꯐꯩ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛ ꯅꯤꯁꯥ ꯉꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯃꯥꯡꯍꯜꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝꯕꯨꯡꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯎꯒꯤ ꯃꯇꯣꯜ ꯑꯃ ꯇꯝꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯈꯤ ꯎ ꯑꯗꯣ ꯃꯆꯤꯟ ꯌꯥꯝꯅ ꯇꯨꯝꯕ ꯀꯨꯔꯥꯎꯅꯤ ꯎ ꯑꯗꯨꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯃꯍꯥꯛꯀꯤ ꯇꯤꯡꯈꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯈꯤꯕ ꯑꯗꯨꯗ ꯌꯨꯝꯕꯨꯡꯗꯣ ꯃꯈꯨꯠ ꯃꯁꯥ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯇꯤꯡꯈꯪ ꯑꯗꯨꯅ ꯈꯦꯒꯥꯏꯕꯒꯤ इहिंग नाहिंग सारे उनसा फाव मचेत सेट यावरबनी असमना सोर लाउतो चिंगलगा कुराव अदुकी मसा अमदा यासिंदुना महाकु थमली मतम मरुदा युंबुंगना कविता आई यामनो वारे नंगना पांगथोकनिबा थबक अदो पांगथोकलो आई वसुमना लाकनरगनो आई यामनो वारे कविता ओ नाकसु वाबा खंगब्रो मतमदुदा अइना नखोइदा अइबु कनबिनबा केरा खन्ना हाइजखिबा अदुगा नखोइना अइगी लाउबा खोनबदु तारगा नखोइना हेना दम हराउखिबा हेना नुआइखिबा नट्रो फै नंग वारे हाइबा नट्रो अदुदि से वाबदु फरनबा अइ तरोकेसे असमना हाइरगा योंबुंगी महाकी मखुदो तपना तुंगलोमदा लैथेरकली महाकी मखोंग अदुसु खुनिंग खुमांग लैथलकली उगी मतोन अदुकी मसा अमदा तौरिबा थबकसिंग अदुता युंबुंग उसा असिदगी तादुना मखादा अइसे पुंगसुप सुपचलगा सिरबदी फखरनिदा हाइदुना महा कन्न लाउदुना चैना अदो खांगली मदुगी मतुंग महाकी मख्वांग अदो तपना तुंगलोमदा लोंथेक थेकपा हौरकली युंबुंग पिकलबा मसा अदुता यादुना अदुमक लैरी ताव हाइबसु यादी मसाना फावबा लेंदुना तारनबा होनरी अदुबु ताबदी सुंगम ngamdrei matam aduda yumbung mahaki manangan aduda karino khangdaba posak amana jara thinjilakhi masidagi di yumbung do kanna lauri adugadi thabak phaudurakri matam aduda ina joro haithaduna
ꯌꯨꯝꯕꯨꯡ ꯁꯣꯔ ꯍꯣꯟꯕꯁꯨ ꯉꯝꯗ ꯊꯕꯥꯛ ꯑꯗꯣ ꯅꯥꯃꯟꯈꯤꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯍꯦꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯐꯥꯎꯗꯨꯅ ꯊꯤꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯆꯤꯟ ꯇꯨꯝꯕ ꯇꯤꯡꯈꯪ ꯄꯥꯟꯕ ꯋꯥꯆꯦꯠ ꯑꯃꯅ ꯎꯒꯤ ꯎꯆꯦꯠ ꯀꯨꯔꯥꯎ ꯑꯗꯨꯒꯤ ꯃꯀꯨ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯐꯥꯎꯅ ꯊꯤꯟꯕꯗꯨ ꯑꯣꯏꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯕꯨꯡ ꯎꯁꯥ ꯑꯗꯨꯗ ꯌꯥꯟꯊꯔꯒ ꯃꯍꯥꯛ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ ꯌꯥꯝꯅ ꯋꯥꯅ꯫ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 6 ꯇꯥꯔꯤ꯫ ꯅꯤꯔꯃꯂꯥ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯍꯧꯔꯤ꯫ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯁꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯇꯨꯝꯕ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯌꯨꯝꯕꯨꯡ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯀꯣꯏꯊꯤ ꯊꯤꯅꯔꯛꯂꯤ꯫ ꯌꯨꯝꯕꯨꯡ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯑꯗꯨꯃꯉꯥꯏ ꯂꯩꯀꯥꯏ ꯑꯗꯨꯅ ꯁꯟꯃꯥꯜ ꯇꯧꯔꯤꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯒꯣꯄꯥꯜꯁꯨ ꯑꯗꯨꯃꯉꯥꯏ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯤ, ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯌꯥꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯁꯦ ꯃꯊꯜ ꯃꯊꯜꯗ ꯄꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯅ ꯃꯧꯅ ꯌꯣꯛꯄ, ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯕ ꯊꯕꯛꯇ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥ ꯉꯥꯡꯂꯨꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯜꯗ ꯆꯩꯗꯨꯅ ꯋꯥ ꯀꯌꯥ ꯉꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯔꯥꯜ ꯑꯃꯍꯦꯛꯇꯃꯛ ꯄꯤꯁꯟꯗꯨꯅ ꯃꯈꯣꯏ ꯖꯦꯜꯗ ꯊꯝꯖꯤꯟꯕ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒ ꯃꯥꯟꯅꯕꯁꯦ ꯀꯅꯥꯝꯇ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯕꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯕ, ꯍꯥꯏꯕꯗꯤ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯆꯈꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯊꯤꯔꯛꯄꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝꯁꯤꯡꯅ ꯉꯔꯥꯡ ꯎꯃꯪ ꯃꯅꯨꯡꯗ ꯅꯤꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯔꯛꯄꯗ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯀꯣꯛꯇ ꯇꯞ ꯇꯞ ꯂꯥꯎꯕ ꯀꯔꯤꯅꯣꯃ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯏꯅ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯌꯨꯝꯕꯨꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯋꯥꯡꯂꯕ ꯀꯨꯔꯥꯎ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯌꯥꯟꯊꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯅꯕꯅ ꯂꯣꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔ ꯀꯨꯔꯥꯎ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯇꯧꯗꯨꯅ ꯐꯤ ꯌꯣꯝꯗꯨꯅ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯌꯨꯝꯕꯨꯡꯕꯨ ꯇꯞꯅ ꯂꯧꯊꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯖꯤꯟ ꯈꯨꯅꯥꯟ ꯊꯣꯛꯇꯒꯤ ꯇꯥꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯐꯗꯤ ꯑꯆꯣꯠꯄ ꯇꯥꯁꯟꯕꯒꯨꯝ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯁꯜꯂꯤ꯫ ꯌꯨꯝꯕꯨꯡꯒꯤ ꯃꯃꯥ ꯃꯄꯥ ꯆꯤꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯊꯕꯥꯛ ꯐꯥꯎꯅ ꯂꯦꯡꯂꯤꯕ ꯑꯗꯣ ꯀꯅꯥꯅ ꯂꯦꯡꯂꯤꯕꯅꯣ? ꯃꯈꯣꯏꯒ ꯌꯥꯅꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯇꯣꯛꯂꯒ ꯑꯁꯨꯝꯅ ꯂꯥꯏ ꯇꯤꯟꯅ ꯍꯥꯠꯄ ꯃꯥꯟꯅꯅꯕ ꯇꯧꯔꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯈꯤ꯫ ꯃꯗꯣ ꯇꯥꯕꯗ ꯁꯣꯝꯗ ꯅꯤꯔꯃꯂꯥꯗꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯉꯔꯥꯡꯅ ꯑꯩꯅ ꯀꯞꯄ, ꯉꯁꯤꯅ ꯅꯈꯣꯏꯅ ꯀꯞꯄ, ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯅꯥꯅ ꯀꯞꯀꯅꯤ? ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯆꯣꯔꯣꯜ ꯂꯣꯟꯗꯨꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯌꯨꯝꯕꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯌꯨꯝꯕꯨꯡꯅ ꯑꯗꯨꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯗ ꯒꯣꯄꯥꯜ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯈꯪꯂꯤꯕꯗꯤ ꯉꯔꯥꯡ ꯌꯨꯝꯕꯨꯡꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯗꯣ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯀꯤꯔꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯒꯣꯄꯥꯜ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯔꯃꯂꯥ? ꯉꯁꯤꯅ ꯑꯃꯨꯛ ꯒꯣꯄꯥꯜ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯑꯣꯏꯅ ꯂꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝ ꯑꯣꯏꯅ ꯂꯧꯔꯒꯦ ꯈꯜꯂꯗꯨꯅ ꯅꯤꯔꯃꯂꯥ ꯅꯤꯡꯊꯦꯝꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯟꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯟꯇꯥ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯅꯤ꯫ ꯅꯤꯔꯃꯂꯥ ꯃꯍꯥꯛꯇꯤ ꯅꯣꯡ ꯌꯨꯔꯕ ꯆꯥꯛꯁꯪ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯆꯟꯆꯟ ꯂꯥꯛꯇꯨꯅ ꯊꯕꯛ ꯑꯗꯣ ꯉꯁꯤꯁꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯔꯃꯂꯥꯅ ꯃꯗꯣ ꯇꯧꯗꯕꯁꯨ ꯌꯥꯃꯛ ꯌꯥꯗꯕꯅꯤ꯫ ꯑꯃꯗꯤ ꯑꯩꯅ ꯂꯧꯕ ꯍꯧꯈ꯭ꯔꯦꯗꯅ, 2 ꯋꯥꯠꯂꯤ꯫ 2ꯁꯦ ꯍꯦꯛ ꯂꯧꯕ ꯂꯣꯏꯕꯒ ꯊꯕꯛ ꯑꯁꯦ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ ꯆꯟꯆꯟꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯅꯤꯡꯗꯗꯨꯅ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯔꯃꯂꯥꯅ ꯉꯔꯥꯡ ꯆꯟꯆꯟꯗ ꯁꯤꯡꯅꯈꯤꯕ ꯑꯗꯨꯒꯨꯝꯅ
ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯠꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯁꯨ ꯃꯃꯥ ꯅꯤꯔꯃꯂꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯇꯥꯕꯗ ꯑꯃ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯠꯈ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯔꯃꯂꯥꯅ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯉꯔꯥꯡ ꯀꯕꯤꯇꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯦꯝ ꯍꯥꯏꯔꯤꯕꯗꯣ ꯅꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯋꯥꯏ ꯑꯗꯨꯗꯤ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟꯅꯤ꯫ ꯃꯈꯣꯏꯇꯕꯨ ꯑꯋꯥꯕ ꯄꯤꯒꯦ ꯍꯥꯠꯇꯣꯛꯀꯦ ꯈꯜꯂꯗꯨꯅ ꯑꯩ ꯑꯁꯦ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯝꯂꯦꯟꯗ ꯍꯟꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯑꯗꯨꯝꯅ ꯇꯨꯝꯂꯤꯉꯩ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯣ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯐꯣꯟ ꯑꯗꯨ ꯋꯥꯈꯠꯂꯨꯕꯗ ꯒꯣꯄꯥꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ "ꯏꯇꯥꯎ, ꯅꯪ ꯀꯔꯤꯕ ꯇꯧꯔꯛꯇꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯅ "ꯀꯔꯤꯅꯣ? ꯀꯔꯤꯕꯨ ꯇꯧꯔꯛꯇꯕ꯭ꯔꯥꯕꯨ ꯀꯩꯅꯣ? ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕꯒꯦ? ꯏꯇꯥꯎ, ꯅꯪꯒꯤ ꯅꯁꯥꯗ ꯍꯧꯖꯤꯛꯁꯤ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕ꯭ꯔꯥ? ꯑꯩꯗꯤ ꯌꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯃꯤꯠꯇ ꯍꯥꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯁꯪꯁꯪꯅꯅ ꯎꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯕꯒꯨꯝꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤ꯫ ꯇꯨꯝꯕ ꯃꯇꯝꯗ ꯃꯪꯂꯥꯛꯅꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯩ ꯇꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯊꯋꯥꯏ ꯁꯥꯗꯅ "ꯌꯥꯔꯦ ꯍꯩ ꯅꯨꯄꯥ ꯃꯥꯟꯗꯕ! ꯌꯥꯔꯦ, ꯊꯝꯃꯣ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ꯫ ꯃꯣꯕꯥꯏꯜꯗꯒ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯐꯣꯟ ꯑꯗꯣ ꯀꯛꯈꯤ꯫ ꯑꯗꯨꯒ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯍꯤꯛꯅꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗ ꯅꯤꯡꯊꯦꯝꯅ "ꯀꯅꯥꯅꯣ ꯑꯃꯨꯛ ꯀꯞꯈꯠꯂꯛꯏꯁꯤꯅ? ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯀꯞꯄꯕꯖꯥꯠꯂꯅꯦ? ꯅꯣꯡꯁꯤꯁꯨ ꯀꯟꯅ ꯇꯥꯔꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯀꯅꯥꯅꯣꯅꯦ ꯀꯞꯂꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯀꯅꯥꯅꯣ ꯀꯞꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯨꯕꯗꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯗꯥ ꯅꯤꯡꯊꯦꯝ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ" ꯍꯥꯏꯗꯨꯅ ꯀꯞꯄ ꯑꯣꯏꯔꯝꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯀ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯗꯣ ꯑꯣꯏꯔꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯒꯣꯄꯥꯜ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯤꯀꯥꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯃꯀꯣꯛ ꯃꯔꯨ ꯈꯨꯝꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯀ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ "ꯍꯩꯃꯥ, ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯅꯣꯡꯃꯔꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕ? ꯀꯥꯈꯠꯂꯛꯑꯣꯕꯁꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ "ꯀꯥꯈꯠꯂꯔꯣꯏ, ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯠꯈꯤꯕꯗꯨꯗ ꯅꯤꯡꯊꯦꯝꯅ "ꯍꯩ, ꯅꯣꯡ ꯃꯔꯛꯇꯨꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ? ꯉꯥꯏꯈꯣꯅꯦꯍꯦ, ꯁꯥꯇꯤꯟ ꯄꯣꯔꯛꯀꯦꯅꯦ." ꯑꯗꯨꯝꯅ ꯂꯥꯎꯔꯨꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯁꯥꯇꯤꯟꯒ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯄꯔꯞ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯊꯦꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯟꯅꯔꯛꯂꯤꯕꯁꯤ ꯉꯔꯥꯡ ꯌꯨꯝꯕꯨꯡ, ꯒꯣꯄꯥꯜ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯪꯂꯨꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯄꯗ ꯅꯤꯡꯊꯦꯝꯅ "ꯑꯩꯅ ꯂꯩꯔꯤꯕꯁꯤꯗꯤ ꯉꯁꯥꯏ ꯌꯨꯝꯕꯨꯡ ꯂꯩꯈꯤꯗꯕ ꯎꯃꯪ ꯑꯗꯨꯗꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯄꯨꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯍꯥ?" ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ, ꯃꯃꯥꯏ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯥꯊꯦꯛꯂꯤ꯫ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯁꯨ ꯏꯁꯥꯡ ꯁꯥꯡꯂꯒ ꯁꯔꯨ ꯁꯔꯥꯡꯒꯨꯝꯅ ꯃꯨꯁꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯣ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯡꯊꯦꯝ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯀꯪꯕ ꯎꯁꯥ ꯑꯃ ꯐꯩꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯧꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯑꯗꯨꯝꯅ ꯈꯪꯇꯨ ꯇꯨꯁꯜꯂꯨꯕ ꯑꯗꯨꯗ ꯑꯇꯦꯛꯄ ꯎꯁꯥ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯤꯡꯊꯦꯝꯒꯤ ꯃꯐꯥꯏꯒꯜ ꯑꯗꯨꯗ ꯊꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯃꯐꯥꯏꯒꯜ ꯑꯗꯨꯒꯤ ꯆꯞ ꯆꯥꯅ ꯊꯤꯟꯕ ꯅꯠꯇꯕ ꯅꯥꯛꯆꯦꯛ ꯋꯥꯏꯗ ꯊꯤꯟꯈꯤꯕꯅ ꯎꯁꯥ ꯑꯗꯣ ꯐꯥꯎꯅ ꯊꯤꯜꯂꯤꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ "ꯍꯩ, ꯉꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯩ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ
ꯒꯣꯄꯥꯂꯥ ꯅꯤꯡꯊꯦꯝꯂꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯔꯥꯏ ꯁꯤꯖꯔꯝꯂꯒꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯩꯈꯣꯏꯅ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯒꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯕ ꯀꯥꯟꯗꯗ ꯑꯩꯈꯣꯏꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯅꯤꯡꯈꯥ ꯇꯝꯅ ꯆꯠꯄ ꯐꯪꯖꯗ꯭ꯔꯕꯅꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨ ꯀꯅꯥꯁꯨ ꯇꯥꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯉꯥꯎꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯅꯤꯡꯊꯦꯝ ꯁꯟ ꯁꯥꯗꯨꯅ ꯎꯞꯁꯤꯠ ꯆꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯅꯤꯡꯊꯦꯝꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯍꯥꯛꯁꯨ ꯌꯣꯡꯕꯨꯡꯅ ꯁꯤꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤ ꯁꯤꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯅ ꯀꯧꯅꯤꯡꯕ ꯃꯤ ꯀꯧ ꯅꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯑꯅꯥꯕ ꯍꯧꯖꯤꯛ ꯎꯆꯦꯛꯅ ꯊꯤꯟꯈꯤꯕ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯕ ꯍꯧꯔꯛꯂꯤ ꯅꯤꯡꯊꯦꯝ ꯑꯅꯥꯕ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯏꯔꯒ ꯆꯤꯡꯈꯤꯕꯗꯨꯗ ꯅꯥꯃꯟꯈꯤꯕꯅ ꯅꯤꯡꯊꯦꯝ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯡ ꯑꯗꯨ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯒ ꯑꯆꯧꯕ ꯎ ꯑꯃꯗ ꯐꯨꯖꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯃꯈꯨꯠꯀꯤ ꯁꯌꯦꯡꯒꯤ ꯁꯔꯨ ꯑꯗꯨ ꯄꯨꯡꯇꯦꯛꯇꯨꯅ ꯀꯥꯞꯊꯣꯛꯇꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨꯒꯤ ꯈꯨꯔꯨ ꯑꯗꯨꯁꯨ ꯄꯨꯡꯇꯦꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯐꯗ꯭ꯔꯥꯛ ꯇꯥꯔꯤ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯅꯤꯡꯊꯦꯝꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥꯗꯣ ꯉꯔꯥꯡ ꯌꯣꯡꯕꯨꯡꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯨꯔꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯣꯔ ꯂꯥꯛꯇꯨꯅ ꯇꯤꯡꯈꯪ ꯃꯔꯨ ꯑꯗꯨꯗ ꯆꯤꯡꯈꯠꯈꯤ ꯑꯁꯨꯝꯅ ꯃꯊꯛ ꯆꯧꯅ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯌꯣꯡꯕꯨꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯗꯨ ꯐꯥꯎꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯕꯅꯤꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔꯅ ꯅꯤꯡꯊꯦꯝ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯍꯧꯒꯠꯂꯛꯄꯗ ꯅꯤꯡꯊꯦꯝ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯁꯣꯏꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯣ ꯅꯤꯡꯊꯦꯝ ꯃꯄꯨꯡ ꯐꯥꯅ ꯁꯤꯗ꯭ꯔꯤꯕꯅꯤ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯤꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯅ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯎꯕꯗꯤ ꯉꯝꯗꯦ ꯎꯕꯗꯃꯛ ꯎꯔꯤ ꯃꯌꯥꯝ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯑꯋꯥꯡꯕ ꯀꯨꯔꯥꯎ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯌꯥꯟꯊꯗꯨꯅ ꯄꯜꯂꯒ ꯂꯩꯔꯤꯕꯗꯨ ꯃꯌꯥꯝꯅ ꯎꯕꯗꯒꯤ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯣ ꯃꯌꯥꯝꯅ ꯈꯜꯂꯤꯕꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯀꯝꯗꯧꯅ ꯂꯧꯊꯒꯅꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯂꯧꯊꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯀꯧꯔꯨꯔꯤ ꯑꯁꯨꯝꯅ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯇꯧꯔꯤꯉꯩ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯁꯟꯈ꯭ꯔꯦ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯛꯂꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯑꯗꯨꯝꯅ ꯂꯧꯊꯅꯕꯒꯤꯗꯃꯛꯇ ꯀꯨꯔꯥꯎ ꯑꯗꯨꯗ ꯀꯥꯕ ꯍꯧꯔꯛꯄꯗ ꯅꯤꯡꯊꯦꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯊꯔꯛꯄꯒꯨꯝ ꯂꯩꯃꯥꯏꯗ ꯏꯟꯊꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯀꯣꯛꯅ ꯁꯨꯖꯟꯗꯨꯅ ꯇꯥꯈꯤ ꯑꯗꯨꯝꯅ ꯐꯗꯤ ꯐꯔꯥ ꯇꯥꯔꯛꯄꯗꯨꯗ ꯄꯨꯡꯁꯨ ꯁꯨꯗꯦꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯦꯝ ꯃꯉꯛ ꯑꯃꯗꯤ ꯃꯈ꯭ꯋꯥꯡ ꯂꯣꯏꯅꯃꯛ ꯄꯨꯡꯇꯦꯛꯂꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯃꯁꯥꯗꯣ ꯏꯅ ꯆꯥꯏꯗꯨꯅ ꯁꯤꯕꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯣ ꯅꯤꯡꯊꯦꯝꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯅꯥꯎ ꯑꯣꯏꯅ ꯀꯞꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯔꯃꯂꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯅꯤꯔꯃꯂꯥ ꯃꯆꯥ ꯍꯥꯠꯈꯤꯕ ꯃꯈꯣꯏ ꯃꯤꯑꯣꯏ 3 ꯑꯗꯨꯗꯗꯤ ꯍꯥꯠꯂꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕꯁꯨ ꯄꯥꯝꯃꯨꯗ꯭ꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯌꯨꯝꯗ ꯄꯣꯔꯛꯈꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯔꯃꯂꯥꯗꯤ ꯍꯧꯅ ꯅꯣꯛꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯒꯣꯄꯥꯜ ꯂꯩꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯣꯡꯕꯨꯡ ꯃꯊꯪ ꯁꯤꯈꯤꯕ ꯑꯁꯤꯗ ꯒꯣꯄꯥꯜ ꯃꯥꯁꯨ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯂꯩꯈꯤ
ꯅꯤꯡꯊꯦꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯠꯂꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯒꯣꯄꯥꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯋꯥ ꯍꯥꯏꯕꯗꯤ ꯃꯇꯥꯡ ꯆꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯒꯣꯄꯥꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯒꯣꯄꯥꯜꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯆꯥꯕꯗ ꯍꯥꯏꯒꯦ ꯈꯜꯂꯗꯨꯅ ꯇꯥꯟꯖꯥ ꯑꯗꯨꯃꯛ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯤ ꯐꯪꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯒꯣꯄꯥꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯀꯜꯂꯝꯕꯗꯤ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯍꯥꯏꯔꯗꯨꯅ ꯒꯣꯄꯥꯜꯅ ꯑꯗꯨꯃꯛ ꯍꯥꯏꯈꯤꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯒꯣꯄꯥꯜ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤ, ꯑꯗꯨꯒ ꯒꯣꯄꯥꯜꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ꯫ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯊꯣꯛꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇ ꯒꯣꯄꯥꯜꯒꯤ ꯃꯃꯥꯗꯣ ꯄꯔꯞ ꯂꯥꯛꯂꯤ, ꯑꯗꯨꯒ "ꯏꯕꯨꯡꯉꯣ, ꯅꯄꯥꯕꯨꯡꯗꯣ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ, ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯃꯥ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯗꯤ ꯀꯔꯤꯝꯇ ꯇꯧꯍꯧꯗꯕꯗꯥꯏꯅꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ "ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ? ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯒꯤ ꯃꯇꯝ ꯍꯧꯖꯤꯛꯅ ꯀꯌꯥꯝ ꯊꯦꯡꯂꯕꯖꯥꯠꯅꯣ?" ꯍꯥꯏꯗꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯝꯂꯦ, 11 ꯇꯥꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ "ꯅꯨꯃꯤꯠꯇꯤ ꯇꯥꯈꯤꯕꯗ ꯉꯥꯏꯔꯤ, ꯄꯨꯡꯁꯤꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯝꯂꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯗ" ꯍꯥꯏꯗꯨꯅ ꯒꯣꯄꯥꯜ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗ ꯃꯃꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯔꯤ꯫ "ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯐꯪꯕꯅꯤ, ꯑꯗꯨꯅ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯤ ꯃꯍꯩ ꯑꯗꯣ ꯉꯁꯤ ꯐꯪꯕꯁꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯄꯥꯜꯅ "ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯀꯔꯤ ꯇꯧꯈꯤꯗꯅ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯅ "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ, ꯆꯠꯂꯨ ꯃꯥꯡ ꯊꯥꯎ" ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ "ꯕꯕꯥꯗꯣ ꯀꯅꯥꯒ ꯂꯩꯍꯧꯒꯦ?" ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯃꯥ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ "ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯍꯧꯖꯤꯛꯀ ꯆꯠꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯎꯃꯪꯒꯤ ꯂꯝꯕꯤꯔꯣꯝꯗ ꯆꯠꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯩ ꯂꯥꯏꯅ ꯆꯦꯜꯂꯦ, ꯑꯩ ꯄꯔꯞ ꯆꯠꯍꯧꯗꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯒꯦ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯅꯥ ꯃꯈꯣꯏ ꯃꯔꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ "ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜꯅ ꯍꯪꯂꯤꯕꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯒꯣꯄꯥꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯣꯔꯣ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯒꯣꯄꯥꯜ ꯃꯅꯤꯡ ꯍꯟꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯌꯧꯁꯤꯟꯈ꯭ꯔꯤ꯫ ꯎꯃꯪꯒꯤ ꯃꯌꯥꯏ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄꯗ ꯃꯃꯥꯟꯅꯕ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯈꯤꯕ ꯀꯨꯔꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯁꯤꯜꯂꯛꯄꯗ ꯒꯣꯄꯥꯜ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯚꯥꯞ ꯇꯥꯔꯤ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ "ꯑꯩ ꯂꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯕ ꯂꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒꯤ ꯃꯉꯥꯜ ꯑꯃꯗ ꯆꯥꯎꯔꯕ ꯎꯁꯥ ꯑꯃ ꯁꯦꯠꯊꯔꯛꯇꯨꯅ ꯒꯣꯄꯥꯜꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯅꯟꯈ꯭ꯔꯤ꯫ ꯃꯈꯣꯡ ꯑꯗꯨꯗ ꯅꯟꯈꯤꯕꯗꯨꯗ ꯁꯔꯨ ꯄꯨꯝꯅꯃꯛ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯁꯨꯒꯥꯏꯈ꯭ꯔꯤ, ꯅꯟꯁꯤꯟꯈ꯭ꯔꯤ꯫ ꯒꯣꯄꯥꯜ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯎꯃꯪ ꯑꯗꯨꯗ ꯅꯛꯅ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, "ꯉꯁꯤꯅ ꯑꯃꯨꯛ ꯒꯣꯄꯥꯜꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯂꯥꯎꯔꯤꯕꯁꯤ ꯒꯣꯄꯥꯜ ꯑꯣꯏꯔꯝꯒꯅꯤ, ꯁꯤꯔꯁꯅꯨ, ꯃꯈꯣꯏꯗ ꯇꯨꯝꯅ ꯁꯤꯔꯒ ꯄꯦꯜꯂꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯣꯄꯥꯜꯁꯨ ꯃꯈꯣꯡ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯁꯠꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯕꯒꯨꯝ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯇꯠꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯡ ꯇꯠꯈꯤꯕꯗꯨꯗ ꯒꯣꯄꯥꯜ ꯅꯥꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯕꯨ ꯆꯥꯎꯔꯕ ꯀꯨꯔꯥꯎ ꯑꯗꯨꯗ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯂꯛꯂꯤ꯫ ꯒꯣꯄꯥꯜ ꯅꯥꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯕꯨꯡꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯒꯨꯝ ꯒꯣꯄꯥꯜꯕꯨꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯇꯨꯅ ꯃꯊꯕꯥꯛꯇ ꯎꯁꯥꯅ ꯂꯦꯡꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇ ꯍꯥꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯌꯥꯝꯅ ꯊꯦꯡꯅꯈꯤ ꯀꯨꯔꯥꯎ ꯑꯗꯨꯗ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯀꯨꯔꯥꯎ ꯑꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯔꯥꯎ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯌꯥꯟꯊꯠꯈꯤ꯫ ꯑꯗꯨꯒ ꯒꯣꯄꯥꯜꯕꯨꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯅꯤꯔꯃꯂꯥ ꯃꯆꯥꯅꯨꯄꯤꯒꯤ ꯂꯃꯟ ꯈꯨꯝꯂꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫
अदुबु नोमा नोमगी असुम असुम निर्मला सोंजिल्लकी अमदी अना लायों खंगदन नारकी असुमना तौदुना गोपाल निंगथेम अमदी युम्बुंग मखोय अहुमना लैखिद्रबा मतुंग था अहुमुक सुरकपदा निर्मलासु तैबंगपान थादोखी अदुबु लेकाय अदुदा लैरिबा नुपी मचासिंग लेसाबिसिंगदी गोपाल निंगथेम अमदी युम्बुंग लैखिद्रबनिना मनिंग मखा तमना चथोक खोतोकपदा निंखा तमना चटपा फंगजखी असुमना तौदुना लेकाय अदु लेरंबा नुपी मचासिंग लेसाबिसिंग अदुना निर्मलाना तौबा थबकसिंग अदो मखोयदि लोइनमक तमना तमना खंगनरखी मरम अदुना मखोयना निर्मलाबु यामना थागतखी अदुबु गोपाल निंगथेम अमदी युम्बुंग मखोय अहुमगी ममा मपासिंग अदुनदी निर्मलाबु यामना साउनिंगखी वारी असी मतंग असिदा लोइसिनजरे वारी असी पाथोक चरकपा मतमदा सोइखिबा लानखिबा यावरबसु ताबिरिबा पुनमकना पुक्चल चाउना ngakpigani mayambu arwoibada amuka hana khurumjari।